August ki tang ama haibadi ngarang ahing nungyai sensitive oiriba jaga gamgi fai buffer zone ni haibada hariba Meitei miu NEC kukizo volunteers na detain tawduna thamlure hari makha tabada makhoi police ta khusna khibaga loinana makhoi na matau kramna security sensitive oiriba jaga sida sangsilakhi bano amasum protocol violate tawkhibno haibagi matang investigate tawkheba wapum yawna phongdokhi Chusampur isaw da sentagi ba miyoy sina fangkri hawkiba sagol sa namita nong kahena kana super gi Chusampur gi khuga turel gi masawari ba lanba turel gi ising imay pathok tu na khanghaw na isaw mayu na bada sentaki ba miyoy kuntra go humdoi rom suraba nupa ma asi baksang oinang ngasi phangmangkri pausin makha tara dun asi baksang oina phangkra ba miyoy du gi maming Thang Johnson kawi Nilam ka Bengnam South gini ising isang may unaba numit adu gi numidang waira miyoy sina turel torban thon bada sijinaba polam sing ising na senta kidana lokshin na bohana bada ising gi akan ba irein senta kibani numit adu de gi hawna miyoy ising haksang authority yaw na kunja sing thiduna lakpani ngara numidang waira ma ki asibaksang khuga turel paringi khomithang khul de gi volunteer sing na thengna kibani hari Myanmar gi Kiyaphiu gi lanpham Arakan Army amasum junta gi marakta pakthok sakthorakli Myanmar gi nungsup thangba Rakhin Arakan State Military Junta amasum Ethnic Arakan Army gi marakta numai kapnabi gi thabak sing hengalakli Madur State adu ki Kiyaphiu township ta leiba mafam ahumdana hena lanpham kali sayesi gi me thadi gi horaga Rakhin State ki Sane town amasum Tongmo gi Naval Station gi bafam sing adu military junta amasum Arakan Army gi lanmi sing gi marakta khuthokna bigi thabak hengalakhi bani adubu mamang thagi loisilakpada khuthokna badu minping yena tong amasum soijan gi khunja sing dasu tapna tapna sandorakli kayak phiu da leiba miyoy amana phongdorakpada mafam adu numai kapna bigi makol yamna toina taba phangle amasum asau bapom topna sing ba pokai bigi makol sing adumak phawki hari hariba khungang sing asi sai gi April thaloisilakpada Khudong bigi sang hengalakpani adubu me thada tongmo gi naval station lom lan adu amuk thaidorakibadi gi mafam khara theng ingtharurabani junta gi lanmi sing gi makeidi gi Arakan Army na control to mafam sing adu da taksin me hengalakpani maduna maram oiraga Arakan Army gi makeidi gi counter attack sa thabagi tangai phatbalakli junta na khalamba adu ga Arakan Army na sem sadan lerama mong aduna lan adu kankhatkibani Russia na ballistic missile amasum drone kapsin na Ukraine na miyoy mapan hatkhre Ukraine gi konong Kiev ta laibo officials na phongdorapagi matun Russia gi ballistic missile amasum drone yauna attack sa tharakpadi gi Kiev ki tungan mafam sing yamdrabada miyoy mapan hatkhre masum kaya man asopana kri hari Russia gi strike aduna misam laiba yung kya thugai duna mai chakan kibaga natana atopa mafam singsu aso opana hanki Solomiansky da leba misam lainaba mathol manga wang yum amada drone gi akai atoi sing aduna tasilak tuna mai sakhibani hairiba yum aduda hausi phawbad mi kya thulak yadna leidi heba paus phungtorakli Sepsians ki district misam leba building ama as open nang badagi mi kya manung saptuna lebigi reports pirakli capacity gi akoi beda warehouse kya ama mai sakhanduna polam kya ama ada thon khenaso paus ta makhatari Russia ki attack adu nominani ki mamang de Ukraine sa thaki attack amada Russia ki miyoy tara hat ki thawdu odu ki pakhum oina Russia na sa tharakpani Ukraine phongdorak par Russia ki maikeri sa tharaki ba palace misalam sum drone ki attack adu da misam tara sien ki bagal loina atopa miyoy yankhai amana aso apana han khibani TV discussion da Amit Shah gi mayok to wangang lui hebo wakat gi police na phaki bu ukil amagi wakat Kona discharge tawraglaba matun Imphal PS ki officer in charge amasung Manohar Mayum Baris ki matakta lupa lakh yankhai gi civil suit file tawrakli ngasidagi ne sahi ahum henbegi mamang kumja English ngani ga kungani thoi gi April mapanda Imphal base tawba TV channel amagi discussion program manung khutnada panelist ama oina sarugya kiba singa mathak ngakra walerak gi sanauzum shamsaran allies sanau se kumfugamang apukule kidraba es Zugol na Union Home Minister Amit Shah gi mayokta
derogatory language sizinai amasum Mainland India bu ibus tawi haiduna police tagi wakalakpadagi police na pharaba matungna police ki maikaidagi mahaki mathada lokatpa case ki final report ti yumpham oiduna case asidagi court na discharge torokraba matungda advocate asina mahaki mayukta wakalakpa amasum case register tawduna mahku maral sina bu honai haibagi charge ta Imphal police station gi matamadugi officer in charge OC amasum mahaki mathata wakalakiba matamadugi BJP Yuba Morsa gi president Manohar Mayum Bari Sai Kuntraga Mari Apokpa M Balras Ningthem Pukri Mapal ki mathakta civil judge senior division Imphal West Manipur gi quarter lupa lakh yankhai gi compensation pigadabani haiduna civil suit ama file torokle TV discussion adu the advocate S Syam Sarana phongdoki bo wafam singyawba video clip amaga lor konana April mapan English ngari kungani thore pangthoki bo discussion adu gi mayukta M Barisna complainant oiduna April taramathu English ngani ga kungani thore Imphal police station na complaint report ama file torokibani report asigi matungina police station asina 0 FIR number 0 close 4 2022 under section 126B 124A, 195A, 504, 505 close to amasum 506 IPC register tawdun lokat kibani numit adugi numidang pung taraga minute ni fuga mangaram tarakpada case as register tawdun lokalaba matungda discussion pangtho ki TV channel adudi CTPS ki jurisdiction manungda leibadi ki Imphal PS na case adu CTPS ta transfer tawkibani CTPS na su 0 FIR adugi matung ina numit adumaktada case FIR number 39 close 4 2022 lokakibani case asigi matung ina advocate S Syam Saranbu case register tawduna lokatkiba April 13 English ngani ga kungani thoigi numidang pung 13 ge minni fuga mangarum tarakpada Imphal PS ki timamana mayum dagi faraba matung mathangi numit April 13 English ngani ga kungani thoigi nukthal pung ani ge minute yankhairom tarakda CTPS ta sinakibani CTPS ta sinarakpadagi maku numit mangani gi police custody remand player tawraduna duty magistrate amagi mamangna puthorakpada police ki prayer adugu duty magistrate na reject tawraga maki maikedi bail pibina batarokiba prayer ayaba piraduna lupa lising kontra ki bail bonamasum masigi manaba security ama furnish tawhalaga bail pikibani Embaris na file torokiba complaint report ki matungina police na case malokalaga faraba su case asidagi bail piraklaba matungda S Syam Saran masana petitioner oiduna lainga ki subsecretary DGP Imphal West District Police Superintendent amasum city police ki officer in charge for respondent oiraga Protection of Human Right Act 1993 ki section 2F ki makhara Manipur Human Right Commission da petition ama file torokibani petition adu da makumza English nga magasamapan ga marfuga manga dagi na marfuga taruk dagi advocate oina practice torokpada natana kumza English nga niga taraga mathwedi English nga niga taraga humdoi fawba all Manipur Bar Association ambagi general secretary oira khiamasum Manipur Pradesh Congress Committee ki legal department ki chairman oibiga loinana party ki spokesperson oiri hairaduna maki matakta file torokliba complaint asi constitution piriba hak privilege amasung protection singkhongauna bani amasung lana maral sisinduna police na pharaga makoi ki custody da thaman bani haijarakibani